President rule gi marumda imalaiba kanna ba thorakiba khungak pasingbu faba punba tawriba si yaning de haina maira paibina haidi Kurum Jeri ISTV Pau meeting tabiri bapum namapu taram nok Jeri Pau sandok na pizari Advanced Women's Society upon Bamaira Paibi Awang Sekmagi Kuntra Marisuba Mapokumon Thoram Awang Sekmai Kaujing Leimagi Maira Sangda Pangthokre Thoram Aduda Advanced Women's Society upon Bamaira Paibi ki President Usam Amubi upon Ba Manipur Kanba Imalok ki President Lauren Bamganbi All Manipur Society Reformation and Development Samas Nupi Samas ki President Thokjom Ramani Yauna Maroi Bamyu Kehana Serogyake Thoram Maduga Mari Lenana Advanced Women's Society upon Bamaira Paibi Awang Sekmagi President Usam Amubina Lamdam asiki tungi yumbi oigadoriba naha kayana nisagi ipagda tawkhibadagi mangtharakliba amadi naha kayagi punsi maram chadana fake encounter kayada punsi pikhamnakiba kuki terrorist singna chatharakliba irang asina iramdam asibu kannaba thorakiba naha kayagi thawai katkhre imalebak asi kannabagi damak mama kaya leiri haina safongkiba lup amani kuki terrorist singna chingda lo leitabagumna chathariba thawong singda lengaki oiba action amata lokhatana leiba tampaktana PR gi marumda imalebak kannaba thorakiba khungak pasingbo faba punba tawriba asi yaningde leibak asiki mapi mapa ama oina chongthorakiba singna ngasi tumina leisin kibana manipur da PR thamjin kibani PR asi athoba matamda lawtho loinana anoba lengak ama semduna irang asigi waroshin ama athoba matamda puraknaba honagadabani haiki Smart City ama oibada sewage system ningthina leiba changi sewage project phase 2 gi thabak mathang chahigi January fawbada loishilagani haina PHED gi chief engineer Sangrai Faw Basumwona haire ISTV news ka khanana unabada Sangrai Fawna Imfa gi tongan ba mafam singda paikhaliba sewage project phase 2 gi thabak mathang chahigi nongjutha mamangda soidana loishinaba engineers project management amade supervision consultant ka tanaduna kana chathare sewage system ningthina leitana chawkhatpa city town ama oiba haibasi oithokte development ki work shu tawdaba yadabana miyam da lambi chatok sasinda khudong chadaba thengnariba ase matam khara khangminase haike mahagna makhatana PWD ga su coordination pinaduna suriba thabak sing khumang chawsinaba honari karigumba matamda department ki oina tawdaba yadaba sing leinabana punna chapminabada khudong chadaba sing thokli nongju tha oibana su thabak subada thinta hale miyam na pendaba kaya leirabasu public health engineering department ta pau phawbirau paikhaliba thabak sing mathang chahigi January thau fawbi manungda loishinna bahonabada miyamna su cooperation pibiu haina appeal tawrakle coordination haibase adum makoisu rigid pavement gi lambi gi kanna chatharibnina makoi gi progress satninge marakta akhoi gi department na ngaiba ngamdaba ga haiba gi mungda makoina sumaina tawthokhiba leisu lei lambi si ko tawthoga akhoi gi pipe tu phumdaba yadabna akhoina muga thuaile akhoi gi condition di thugaiba si hana leiramba mawongduda restore tawgo thabak tawbasida mina pendaba haibasi adum mahusani aduga exactly restore tawune arasu exactly measurement tawga di adum kitang helamba kitang hantaba dudi adum leirambani city ama sewerage system leitaba haibasi develop city town shuoi oiroi aduna sigi system sidi it's a must smart city oige heradi tigada singda su ekoi instruction phajana pi karigumba thugai ba khotpa torasu restoration phajana pi keno tona wa aduga maraktu da thabak suringai da accident gumba karigumba avoid tawningai gi dige card hapa aduga signage hapa adugumba du su phajana tawningai gi ekoi dum instruction piraga project asige project management and supervision consultant su leiribnina mukhoiga samnaraga thabaksi chathabani nongsi hek lepagadi ekoi full swing da kano tawraga lokhallaga yaringkai pipeline sidi by next year nong lak loinana ba tawgi
Public Health Engineering Department PHED da thabak toriba Ingsok lising chamapan marfutaramapan January gi tang taramathoy da work charge on bada yahaudraba casual master role khudimak amade Ingsok Englising ani ga kunmari November kuntareta work charge confirmation on thokpada yahaudraba chawrakna miyoi charter kasupta ahumrom asigi confirmation on thoknaba akhanaba thorang ama paikhat piyu haina all Manipur PHED workers and employees association na governor in council gi pukning Sinkray. Manipur Press Club ta pangthokpa paugi mifam amada association ki president Sapam Samungona chahi kuntrani thoi hena casual master role oina thabak tawduna lakraba Manipur lenga ki PHED department na approval P Kraba Singh department ki authority na maram amatada awaba piroidabani PHED da rule of law yengdaba constitution of India gi article na employees sing da piriba fangfam thokpa hak sing Ingsok English nga chamapan marfutara mapan dagi English nga ni kun mga February tang tarani thoi fawda nong matam meeting changdana thabak dagi pothakiba amate lauthokiba casual master role sing work charge dagi work charge confirmation fangdaba thabak dagi pothakraba employee charter ka supna ahom gidama governor in council na athubada scheme ama paikhat piyo haike Engineering Department kaya may sati kita menuin volume 3 na CP delu menuin volume 3 na lay ay ba sige makada sana roy alu muina sa learning edi workshop uninga ba mima alugi section lama say for example CP delu menuin volume 3 ki 1.03 sida adu 합쳐라가 workshop head on 도kaneba adu mayang gi waina menuin volume 3 ro sanhan biro all way kan dedi state sanani sanaro haineba ai aina tongning ba tawba sing asida yangsan biningai ama bau leitaba department oire all Manipur Public Health Engineering Department Worker and Employee Association Honorable Governor in Council se state amutang public health se miyeng sangbiraga kamasari singi phambam thopar right workshops olok dabana workshops onbiro workshops olaga confirm tahugaba chithoriba 703 ase masi miyeng sangbiraga onthopiro confirm tawbiro Bharat Swabhiman Trust amasung Patanjali Yoga Samiti Imphal West na hauba marag chingtham lekai Patanjali Yoga Center ga khutsam naraga u thapagi thoram amangasi hauba marag chingtham lekai da pangthokre Trust asina English ngani tara taruk tagi Imphal West ki mafam singda leptana u chara thapagi thoram asi chathaduna lakpani thoram asida Bharat Swabhiman Trust Manipur State ki Organizing Secretary Dr. L Haridas Imphal West District ki Prabhari Singh, Yoga gi Oja Singh Amadi, Yoga Sanaroi Singh na Sarugya ke. Divisional Forest Officer DFO Central Division Mantri Pukina, Uchara Singh ase pirak pagidamaktasu trust ki maikaitigi thagatpa phongdoke. Ngasigi u thabagi thoram atuda charakna Uchara chamahena lekai asigi akoibada thakhe. Uripok apunba lupna flyover machindagi iroi semba fawbigi lambigi nageta u thabagi thabak mamang chahidagi chathaduna lakpa adu makata na ngasisu uchara kaya thakre Haukiba numit kharani dagi hauduna tongan ba tampaki district singda chatharakliba eviction asigi manung chana Imphal West district oina so ain kaina sajilamba singna masa na sidok chabagi thabak yamna kana chathanari Imphal East district ki manung chana leiriba porompat crossing dagi kongbata ayang pali lambigi maning mamangda ain kaina sajilamba kaya district administration atakhaiba haukraba matungda masa na sidok chabagi thabak chathanari lambi asigi nageta ain kaina sajilamba kaya sidok pasina pikna leiramba lambi yamna chawna leibiki saktam adu uba fangle mafam asida saidangduna nomagi chara tanaramba kaya awaba khara thengnarabasu ain kaina sajilamba kaya lokthokiba sina lambi asi yamna pakna leiramba loinana iram nala ningthina thambaga loinana fatta haudi langthokpagi changsu hantarakani haibigi thajaba miyoi kaya nasu phongdoknarakli Paugi marak thana temba break mata lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Wah! Soccer company gi crown maker wheel. Chahi yankhai suraba soccer company gi crown maker wheel. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker wheel saman. Mayamsu mahaw yengbiu crown maker wheel. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break imatung taram nokchere pau makata na pizere. Assam Rifles na sindana World Lungs Cancer Day gamari lenana Nonay District ki Tengkongjang Village da cancer ki matang da puna wakal tami na bagi tharam ama pangthokre tharam aduda nupa nupi amadi angang yauna khunja kayana serukyaki Kunsuba installment of Prime Minister Kisan Samman Nidhi program Tamenglong dasu maipak na pangthokre ICARKVK Tamenglong na District Agriculture Office Department of Agriculture Tamenglong ga punna sindu na pangthokpa thoram duda Tamenglong gi Hauchong Circle gi edise Thambau Variam amade atai official yauna lomi cheni ga tarani thoina serukyake thoram aduda lomi singda maru marang yauna atai mathau taba polam kaya mating pike Loshilakpada Maroiba Pau Mukana Pizare. President Rule Gi Marumda Imalaiba Kanaba Thorakiba Kun Ngakpa Singbo Faba Punba Toriba Se Yaning de Haina Maira Paibina Haide. Hauzik Fabigo and ISTV na Sandok Chaba Manipuri Pau Matang Saloizere Miring Tabiri Bapumna Mukana Kurum Jare.